Gari ki permit amadi mari leinaba che-chang amatta yaodana lona yadaba mawong-da National Highway number 37 paringda yamlaba kwa Supari Maru Purakpa truck mari Assam Rifles na Phare pawasi ki matung ina yamlaba kwa Supari Maru Purakpa registration number AS01S C5743 UP760 4640 ASO1R C8918 amasung AS26A C0827 oiba truck sing adu National Highway asigi paringda laiba nungbada deploy tauba Assam Rifle ki team amana ngasi fagatki tungda nungba police ta sinabaga loinana wahang pahong chathabada truck sing adu permit amata yaudana amadi karamba miyoi gi karamba mafamda pugadaba kwa Supari Maru no haiba khangwa ngamkide kanagumba miyoi amatana claim tawrakpasu leiti hairi Police yauna Rongmei Naga Student Organization Manipur RNSOM amasung Rongmei Naga Youth Organization Manipur RNYOM na makatana truck sing adu fajinduna thamki tawdog asigi matangda RNSOM gi President Ripuilang Panmai RNYOM gi President Maikangchuang Kamai Rongmei gi CSO singi luching basing amadi Nungba Area Village Authority Council gi mihut sing yauna apunba mifam amasu Nungba da pangthoki mifam aduna laukiba warep ki matung ina kanagumba miyoi amatana makhatana claim tawraktrabadi purakliba kwa Supari Maru sing adu lakleba numit nini humni asida mai thaduna mangan khragani hairi Lengaknasu asigumba lona yadaba thabak tawriba singi mathakta akanba thabak lokhatlu hainasu taksilakli Mari Pagatpa Maramsida. Highly reliable source ki matungina. Gari permit ti amata yauramde. Documents sudre certification amta lekre. Manipur da labor products natte. Eureka nuts, betel nuts, cyber ports. The bossing was sang about Lambisida. Black business karbar of Razala. Habagi question so. Rongmei society na karna miyin changi. Se Lambisida aina yadaba pothok polamaya. Permit yaudaba gari miyamdi. Law abiding society na suya right. Look at see Mapu su claim to dri house 2-3 days ti police station da laire. Mapu kanano karamba ki businessman na to no chap chaba khame si se kup na yengsan gani. House phawa Mapu se claim to do na. Si se atoba matam da dispose to gi chance se laire. Concerned authorities mayam sina. Excise ki oigra, custom ki oigra, forest oigra. Home Department aina lokhat pa yaba thabak se athuba matam da lokhat yu haibase akanba wafam se thamjabani